Anjuman Narshul Islam Ulama E Association Sorana Sindana Fawidek Mayay Lekai Miyam Gamiman Natraba Sesam Adul Kwajir Budam Tina Hatok Piraga Amuksu Lona Punjin Babu Yaning the Bafong Doctona Soraba Jarda Human Jen Semdana Yaning the Bafong Dok Pagi Protest Cray Anjuman Narshul Islam Ulama E Association General Secretary M Ikramuddin na Thadoropa Cherul Amada Manipur Asti Kang Khong China Ba Sinbi Daba Fai Amana Amage respect Pinaduna Nushi Chanana Leminasi Luinana Hausiki Matamda Law and Orders Book could the Paidana Toning Bata Tauba Club Organization Natraga individual na Toning Batauba Yade Haibasimasu Kanganaba Marilena Vasingapu Ning Silly Amade Amana Amage Sokadaba Tabak Toram Amata Taudanaba Mangjil Taba Manipur Ama Oyanaba Unity Lena Honaminasi Hanasu appeal to Bagalunena, Abdul Quadri Justice Atubada Fanghanaba demand to Bagalunena, JS in a Changsilak Patabak Toram Kudinda, Anjumana Sogatkani Hypawa from Tamlakli. Anakumakarana, Karima Maralama City Laga, Hatok Pirakma, Hatok Tanatana, Mahako, Minumsilita Pawanga, Pumjilaka Tambiramba, you want the Haidutaba. Asumna losil laga tawba thawang asi yaning da boy na phongtok pagi ek phongjang ni loina loina asigum laba thawang asi yam tam thiba thawang ma oibana maram oiraga asigum laba thawang asi da chenari ba marale ba kangbu sing asi susoi soi dana mari leba kangbu sing na pharaga achumba amati matik chaba dandi pigi da bani karigum ba hari basi kisida marale ba kangbu sing losil laga thambata bata raga di husik marale ba kangbu sing asi fajil laga thamliba kangbu sing asi ki batasu akan ba excel logo da bani haibasi anjaman nasl islam ke da kisu Falauni, loina na, asigum labat hawang asi amugana torok tanah bagi damakta, JSC na changchil la pangjangda, ekoi ki soragi oiba anjuman nasl Islam nasu mapung fana mahaki makoi ki matiang taugani, loina mayam da apil ni, ekoi ki Manipurasi jati kayana laitiang batu kulba iram da mamani, hari ba jati lairi ba kudimagasi ekoi amatani haina khanmin nagada bani, amasi ki mahutta, ekoi kharana, mioi kharana, makutta lo pairaga tauning bata tauba, ekoi ki sarkar laitaba gum, adigi lo laitaba gum taurak pasay amasi ekoi yamanungaite.